Hausikki matamda yumthong khudingi gari amamamde soidanamaki leinarabra haina khanjai. Leinadaba yaurasu gari du thamningbagi wakalon leibiramgani. Ayamba yumthong khudingi matam amada cycle na chanaramado ngasidi gari macha gari achauba asumna darkar leiba yumamgi darkar leibisingi manungda gari ama thamba hasisu angai phadaba moirame. Lailai sutambagi office kabagi tongan basinfamgi amadi luxury ge damkasu gari magi gari achauba macha 2-wheeler 4-wheeler magi gari adubu adom thambiriba gari singdo gari khudimaki hoina gari ki number amom yarongani amadi gari dugi machu khwaidigi luribadi adom da paibiriba gari sing adugi registration number adom sanarabra amadi gari machu adom pakdaba machu oirabra haibise amtang hana khamina kitalga lomisi wafam asige iroinana ngasisu amuk channel POTHAMINASI KHANGMINASI channel asina laktari adom da paibiriba gari singdo gari number adom sanaba number oirabra amadi gari machu adom pakdaba oirabra haibise matau karamna khudokani habisigi matang ngasi amuk topic mo iroinana uduna laktari miyeng tabiri basing khwai khudimako hanu muktada channel POTHAMINASI KHANGMINASI channel asigi dongu marup kamisur mangang taram loksari ko ko dari to tamdige ngasidi isa na paibiriba gari sing adugi gari number ado matau karamna ai bisana bano habisi yengsige amadi gari masu do kari masu ai ke poknabage habisi khanggo kuna bage tanda amtang lobidasi mayam yai ko to tamdige mayam ni kaminasi POTHAMINASI ngasigi video sidi matam siga atumati yam tanaraga da video soidana migi oigini habisma samjage aikoina gari mukong ani panba gari mukong panba amadi gari mukong ani panba kayama leiram daida leigadariba mipum kudimagna aigi sanaba masu amadi aigi sanaba gari registration number se karino haibase yamna khangningba amadi soidana leibai khona tatan unari haitare aduna maram orga tongan no panji amadi akhang ai singi manakta stangna duna aigi sanaba machu aigi sanaba registration number kari no habase hangnabagi wafam ado ngasigi video si yengla kanda khangminabagi tanja do lominarasi haibu wafam cha hamda thamjage numerology gi matung ina aikoina magi pokliba date of birth adugi matung ina aikoina habidi pokpa tarik tugi matung ina magi sanaba number amadi magi sanaba masu ase aikoina tongan mawong da khaidokpa yai hariba mawong sing ase matau karamna khaidokpage habaduni ngasi aina mayamda khudor tamjagadoribisi mayamna pokku matamda masing amadagi na masing mapan phawbugi manungda soidana bagi pokpiramgani habasi ma ahan koi khangminasi ko adu obidargadi masing amadagi na masing mapan phawbugi kanglup ta ikoina kanglup mapan thokna khaido kanda magi pokpa tarik kanglup khaido kanda kanglup mapan thokna ikoina thamgani hatare hariba kanglup mapan se aikoina asumna yengani ahan ma kanglup tagina kanglup mapan phawbugi ona magi pokpagi tarik leijagani hariba tarik tugi matung ina magi khwaidagi sanaba number se aikoina pigani hatare adubo hariba number se aina makha tabda thamjarake si thamdringi mangoina matau karamna aigi gari number si paknabano habisi yengsige habisine aina hana thamjadoise aikoina thaunariba gari singsida aroiba digit marina leiba gari ama gari khudimakta gari number da aroibagi magi digit mari leibirangani hariba digit mari se aikoina digital route lobi gadobane habidi digit mari do faina tensinda gadobane hatare kodamoina aikoina gari masing se aikoina 1 2 3 6 nen loraseba 1 2 3 6 se faina tensinaba matamda 1 plus 2 plus 3 plus 6 si tensinaba matamda 12 tare 12 se mok aikoina digital route lodine faina tensinaba done 12 sidagi habidi aikoina faina tensinaba matamda 1 plus 2 hana laktoine adoi targadi 1 plus 2 se last finally aikoina digit amak lodine 3 tare adu oba targadi
ꯉꯁꯥꯏꯒꯤ ꯒꯥꯔꯤ ꯅꯝꯕꯔ 1236 ꯁꯦ ꯃꯥꯒꯤ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯐꯩꯅ ꯇꯤꯟꯁꯤꯟꯅꯕ ꯐꯣꯜꯁꯦ ꯑꯍꯨꯝ ꯇꯥꯕꯅꯤꯅ ꯑꯍꯨꯝ ꯇꯥꯕꯁꯦ ꯑꯩꯒꯤ ꯄꯣꯛꯂꯤꯕ ꯇꯥꯔꯤꯛꯇꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯄꯤꯔꯤꯕ ꯑꯩꯗ ꯊꯝꯖꯔꯛꯀꯗꯧꯔꯤꯕ ꯃꯁꯤꯡꯁꯤꯡꯁꯤꯗ ꯆꯥꯟꯅꯕ ꯑꯣꯏꯔꯤꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏꯅ ꯌꯦꯡꯃꯤꯟꯅꯕꯒꯤ ꯇꯟꯖꯥꯗꯨꯅꯤ ꯑꯃꯒ ꯍꯥꯏꯖꯒꯦ ꯃꯌꯥꯝ ꯍꯦꯟꯅ ꯚꯥꯞ ꯇꯥꯕꯤꯅꯕ ꯑꯩꯈꯣꯏꯅ ꯗꯤꯖꯤꯠ ꯃꯔꯤ ꯁꯨꯗꯕ ꯍꯥꯏꯇꯥꯔꯦ ꯃꯔꯛꯇ 00 ꯌꯥꯎꯈꯤꯕꯁꯨ ꯂꯩ ꯑꯗꯨꯃꯛ ꯂꯩ ꯈꯨꯗꯝ ꯑꯣꯏꯅ ꯒꯥꯔꯤ ꯅꯝꯕꯔꯁꯦ ꯃꯃꯥꯡꯗ ꯑꯩꯈꯣꯏꯅ ꯂꯝꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ MN ꯑꯗꯨ ꯊꯥꯕ ꯂꯩꯔꯦ ꯑꯗꯨꯒ ꯂꯥꯁꯇ ꯗꯤꯖꯤꯠ ꯃꯔꯤ ꯂꯩꯅꯤ ꯈꯨꯗꯝ ꯑꯣꯏꯅ 0073 ꯍꯥꯏꯅ ꯂꯩꯔꯝꯃꯦꯅ ꯂꯧꯔꯁꯦꯕꯀꯣ 0073 ꯁꯦ ꯐꯩꯅ ꯇꯤꯟꯁꯤꯟꯅꯕꯤꯔꯣ 0 ꯗꯨꯗꯤ ꯃꯁꯤꯡ ꯑꯩꯈꯣꯏꯅ ꯄ꯭ꯂꯁ ꯇꯧꯕ ꯌꯥꯎꯔꯔꯣꯏ ꯑꯗꯨꯒ 7 ꯒ 3 ꯒ ꯇꯤꯟꯁꯤꯟꯅꯔꯅꯤ 7 ꯒ 3 ꯒ ꯇꯤꯟꯁꯤꯟꯅꯕ ꯃꯇꯝꯗ 10 ꯇꯥꯔꯦ 10 ꯁꯤꯒꯤ ꯍꯥꯏꯔꯤꯕ 10 ꯁꯤꯒꯤ 10 ꯁꯤꯒꯤ ꯑꯃꯨꯛ ꯗꯤꯖꯤꯇꯦꯜ ꯔꯨꯠ ꯍꯥꯏꯕꯗꯤ ꯐꯩꯅ ꯇꯤꯟꯁꯤꯟꯅꯕꯒꯤ ꯐꯣꯜꯁꯦ ꯂꯧꯕ ꯃꯇꯝꯗ 1 + 0 ꯅꯦ ꯂꯥꯛꯇꯣꯏꯁꯦ ꯑꯗꯨꯒ ꯃꯣꯏꯅꯤꯒꯤ ꯇꯤꯟꯁꯤꯟꯅꯕ ꯐꯣꯜꯁꯦ ꯍꯥꯏꯗꯤ ꯗꯤꯖꯤꯇꯦꯜ ꯐꯩꯅ ꯇꯤꯟꯁꯤꯟꯅꯕꯒꯤ ꯐꯣꯜꯁꯦ 1 ꯇꯥꯔꯦ ꯑꯗꯨꯅꯗꯤ मागी डिजिटल रूट सिदा अखोना 1 तारबनिना 1 तारिबा मसिंगसे ngसागी पोक्लिबा तारिखतुगी मतुंग इन्ना अइना माना चानाबा मसिंग खरा पिरकनी हारिबा मनुंगदुगा चानाबा ओइब्रा हाइबसे अखोना येंगमिनबगी तंगाय फदबा लई हाइतारे असुमने येंगदबनि मैम मैम बाप ताबिरमद्रा न खनजै अदुना खितंग वाटबा लेरगसु अमगा हाइजगे से गाड़ी नंबर से अखोना सुमना हारसे 4516 ने लौरसे मैम को 4516 ने लौ मतमदा 4516 की डिजिटल रूट से फैन तिनसिनबगी फोल से 4 + 5 + 1 + 6 = 16 तारे 16 सिगी अमुक फैन तिनसिनरो 1 + 6 = 7 तारे अदु तारगदी 7 हरिबा नंबर से मागी के साइ अइना पिरकदोरिबा कांगुप मापन की मनुंग यावरिबा तारिख तुगी मतुंग इना चानाबा मसिंग तारिब्रा हाबदि खोनि येंगनी से एग्जांपल अमगा पिगे खुदमोइना आई अहान कांगुप से पोकप की तारीख से डेट 1 द पोकपा अमदुगा डेट 10 द पोकपा अदुगा डेट 19 अमदि डेट 28 हारिबा नुमित हारिबा तारीख सिंग द पोकपा सिंग सिगी ख्वाइदगी चानाबा कनो से कोइगी मागी तारीख से सॉरी ख्वाइदगी चानाबा मसिंग से लकी नंबर लकी रजिस्ट्रेशन नंबर है तारे को और लकी नंबर है तारे करमनि येंगनि हाब तारगदी उचिकी हारिबा डेट 1 10 19 28 द पोकपा मिसिंग सिगी ओइना मागी पीरिबा लकी नंबर से 1 3 5 7 9 हारिबा सिंगसिगी मनुंगदा यावगदमने हेतारे अदु ओइब तारगदी निसा इन पीजेखिबा मथंगदा पीजेखिबा कोइगी फैना तिनसिनबगी फोल अमा पीजेखिबदो येंबियोबको गाड़ी नंबर अमा लौरसेबा इन मथंगदा पीजेखिबा 1 2 3 6 हाइना पीजेखिबदो 1 2 3 6 सिगी फैना तिनसिनबा फोल से 12 तारे 12 सिगी अमु फैना तिनसिनबा से 3 तादोइनेबा अदु तारगदी सिदा पीरिबसे अखोना जिक मसिंग अहान कालुपता यावरसे हारिबा मियोय से तांग 10 दा पोएन लौरसेबा को तांग 10 दा पोएन लौ तारगदी मागी पीरिबा नंबर से हुजिक आइना पीरिबा डेट 1 10 अदुगा 19 28 की नंबर सिगी डेट ऑफ बर्थ सिंग मनुंग यावरिबा तारीख से 1 3 5 7 9 नेबा सिगी मनुंग दा हुजिक तारिबा मसिंग 3 तारे है तारे 3 से यावरिबा को अदु ओइबा तारगदी डेट 1 नत्रगा 10 नत्रगा 19 अमदि 28 ता पोको मियोई सिंग सिगी माना थौरिबा गाड़ी दो मागी गाड़ी नंबर से 1 2 3 6 से बागी सानाबा नंबर ओइ है तारे मैम याई को आई खितंग कोइ थोकना खरा हाइजबने हेना बाब ताबिनबा अदुगा अमना हारिबा कांगुप सिदा अहान कांगुप तो लेरिबा हाबदि डेट 1 10 19 अमदि 28 ता पोकपा मियोई सिंग सिगी चानाबा गाड़ी मचुदी व्हाइट अदुगा चेरी रेड को अदुगा ब्लू हारिबा मचु सिंगति ओइगने हाइतारे अदुगा अनिसुबा कांगुपता हाबदि येंबियो अनिसुबा कांगुपता यावरसे तांग अनि दा पोकपा तांग 13 दा तांग 10 दा अमदि तांग 19 दा पोकपा मी सिंगिनि को मखुइगी चानाबा नंबर से खुदमोइना जिगि लेरिबा नंबर सिंगतिगी चानाबा से नंबर से 2 4 6 9 हारिबा सिंगति चानाबा नंबर ओइ अदुगा हारिबा तारीख सिंगसिदा पोकपा मियोय सिंगी चानाबा गाड़ी मचुदी व्हाइट अमदि ग्रे से ओइगने हाइतारे को अदुना मसी अमु येंगसेबा तारीख अनि दा पोकपा मी ने लौरसे अदु मागी चानाबा नंबर दी 2 4 6 9 नेबा अदु तारगदी ngsaigi aina pijaba number singdagi orso ama natraga any ama lorse se kodamoina gari number se
3 1 2 3 haina lawraseba 3 plus 1 plus 2 plus 3 equal to 9 magi masing 9 tai adui targadi tang ani da pokami se ujiki magi sanaba number se aina pijabada 2 4 6 9 and 9 haiba si yauri ba adui targadi tang ani da pokpa natraga tarama thoida natraga kunda natraga na kunma panda pokpa mi singsigi sanaba magi gari number do hujiki da kudomoina pijariba magi faina tinsinaba da tariba 3 1 2 3 se sigumba number singsida ekoni yengani hatare sigi number se hujiki adum chanar hen lobu yare tang ani so tang tarama thoi so kun so kunma pan so pokpa mi singsigi numbers sumne yengbigini mayam bhab ta biramadra hana khanjai aduga kitang confuse lerga so comment box so mai khoi tathok tasen to wina se tare aduga ahum subu kanglup se date 3 da pokpa 12 da 21 da amadi 30 da pokpa makhoi gi lucky number se number 1 number 3 5 6 7 8 9 hari singsi oi ko aduga moi gi sanaba lucky color hai tare sina gari dugi oiba lucky car color hai tare green white amadi silver hariba masu singsi yamna chana gani ko aduga mari suba kanglup ke mahajage mari suba kanglup ta date mogi date of birth se date 4 da po oba 13 da po oba aduga 22 da po oba amadi 31 da po oba hariba date singsi da pokpa makoi gi lucky number ko lucky number se karamne yengani he matam da yengbiyo ai thamjarake lucky number 1 2 4 5 7 8 9 hariba number singse magi lucky number ne aduga lucky color na mari subu kanglup se blue amadi brown hariba masu singse magi lucky color oigani ko aduga manga subu kanglup ke mu thamjage mayam manga subu kanglup sina kuigi date 5 da pokpa date 14 da pokpa amadi date 23 da pokpa mioi singini ko makuigi sanaba lucky color se 1 3 5 7 8 hariba singsi oigani aduga makuigi lucky color na white amadi silver si oigani ko mathang da taruk suba kanglup ke thamjage taruk suba kanglup sina pokpa tarik se tang taruk da pokpa 15 da pokpa amadi 23 da pokpa mioi singi kanglup sigi makuigi lucky number sina 2 3 6 9 hariba singsi oigani aduga makuigi sanaba lucky color na blue amadi cherry red hari singsi oigani hatare aduga tare suba kanglup ki sidaleri se date 7 da pokpa date 16 da pokpa amadi date 25 da pokpa mi kanglup singsigi makuigi lucky number habadi digital route ta tarkadaba lucky number do kari no haba targadi 1 natragana 3 natragana 4 natragana 5 natragana 7 or 8 natragana 9 hariba masing singse kuigi taret suba kanglup ta leriba mapung oina tang taret ta pokpa tara taruk ta pokpa kudmanga ta pokpa mioi singsigi tanaba oigani hatare aduga nipan suba kanglup ta leri singsina karino haba targadi mapung oina kuigi date 8 ta pokpa habidi tang nipan da pokpa tara taret ta pokpa amadi kun taruk ta pokpa makoigi lucky number se 3 4 5 7 8 si oigadamni aduga makoigi gari sing adugi lucky color na black natragana gray oigadabani aduga aroiba kanglupta habidi mapan suba kanglupta lerise date 9 da pokpa 18 da pokpa amadi 27 da pokpa mioi singi makoigi lucky number se 1 2 3 4 6 7 9 si oigadabani aduga makoigi lucky color na cherry red amadi silver ani sumrakta ama oigadabani ko aduna hairiba ngasigi pijariba pokpa tariki matung ina leiriba magi chanaba lucky number se mato kramna yengani amadi magi gari dugi lucky color se mato kramna khangani habase ngasigi thamjariba topic se matanga soida tang losin jabagi tanjada lojagi hatare mayamna loiba fabu tabire amadi miyeng tabire ngasigi topic se karam to bibagi habado odom comment masama amtang thambire mugasu yam nungai jagani hatare aduna mathang su anoba topic ma yam surprise oba kana gadaba topic kaya ama mathang manaw naina thamjanabagi damak sem sajari hatare ngasigi damukti mayamna loiba fabu tabi babadi miyeng tabibagi damak nokhai leitana mukasana thagasabu phongdokjari hebu wafam thamjaraga punamakpo amukusana kaina nabu yathang nijage pinabirasi
ꯀꯪꯂꯩꯄꯥꯛꯅ ꯌꯥꯏꯐꯔꯦ꯫